May 20 dagi hawudawriba state festival amasu oiriba ukhulda pangthokadawriba Siroi Leli festival asida Meitei macha amatana saruk yaba kuki nataba khulsing phawduna lakwa yaroi nupi oigera nupa oigera amatta lemna tharoi haiduna KSO Delhi gi president oiriba Paujakhu Guitena phongna lawrakhre hauzik buffer zone oina leiriba mafamsing asi chahi cha kayadagi makhoi mapa mapu singna thambiramba kuki gi lam amani hairiba lamsing asibu phawduna Meitei macha amatana nupi oigera nupa oigera lemna tharoi blast tawgadabani haiduna kuki student organization Delhi gi president amasu oiriba Paujakhu Guitena loudspeaker sizinaduna miyam tinba mafamsingda lauduna haiki Masigi Paujakhu Guite haidba miyoi asina matam chukpada Meitei gi mayokta Manipur da Delhi da amadi India gi platform kayada lauduna ta lakhiba nupa amani mahakna miyam tinba mafam amada mic paiduna wafamsing asi laukhibagi video sing ama social media da kanna viral oirakle hawjiki lengak asina Tangkhul amadi Meitei community ani asibu machil manauni taknaba Siroi Leli festival asibu silibani haiduna lauthoki Meitei singna sungsoi soidana ukhulgi Siroi Leli festival asi yawba lakani masida kuki gi village volunteer singna khangadabadi nakhoi mayam leibana aikhoi gi kuki gi lamsing asi leiba ngamlibani maram aduna Meitei nupa oigera nupi oigera Meitei gi miyoi amatana buffer zone sing lansin duna hek lakpa mikupta thengnaba mikupta makhoibu hingna thadok loidabani haiduna mahakna phongna laukhibani matang asida ai kana amatagi wa taroi Meitei amatana aikhoi khul phawduna lakpa thengnarabadi aikhoi ipa ipuna thambiramlaba lamsing asibu ngak senabagi makhoibu blast tawgadabani haina Paujakhu Guitena laukhi hauzik Paujakhu Guitena haukiba May tarik 30 dagi hauduna people movement campaign haina mingthonba signature campaign ama kuki na taba mafamsingda kanna chathari mahaki changsinlakliba kongjang asida kuki intellectual forum Sompi district haiba amanasu support tawri haiduna forum asigi general secretary ni haijaba makti haukip koba miyoi amana sign tawduna thadorpa cherol amasu social media da thengnari haukiba numit kharani gi mamangda Siroi Leli festival asibu yawba Meitei amatana kuki gi khul phawduna chatpa yaroi haiduna kuki jo village volunteer eastern zone koba organization amana cherol thokpa adu aran bani haiduna kuki jo village volunteer eastern zone na khuyek piduna asigumba Meitei gi mathakta athingba amata leite haiduna phongdorokhiba laikhrabani adubu phurup amana maru oina Tangkhul community na sinba harau kumhai amada Meitei singna saruk yaba chatpada Paujakhu Guitena video footage thadoraktuna akanba wafam sing thadorokliba asigi matangda hawjik leiriba PR lengak asina kari action lokhallakke haibadu yengba tari natragana hana tawkhiba adugum kukina tawba terror act khudingmakta yengduna leikibagum handaki matang asidasu adumak yengduna leigadoribra haiduna Manipur gi miyangi thamoida hangnaduna leiba wahang ama oiri haukiba 2023 gi May gi tarik 3 dagi hauduna lakraba Meitei amadi kuki ani gi irang asi chahi ani pharakhrabani adubu chatliba tha kharani asida irang asi phana nemtharaklabra haina khalli maramdi misi mina thokbugi chang lepkhre nongmai gi makhol tabasu lepkhrabani matang asida shanti laknabagi asagi apikpa mairi ama chukhatlakbra haiduna khanduna lakliba tanja asida Paujakhu Guite hairiba mithingai asina Meitei kuki ani gi marakta anowba lan ama haunabagi damak mairi ama chukhatpa hawraklabra haiba wafam asini aikhoina thengnakiba mamangi thokdokta Tiger Kauba kuki macha amana mahaki maming lawduna Tiger Road haiduna chinglambi amagi maming thonbagi inauguration gi numit aduda Tiger na haikibada Meitei bu oirabadi nupi angang khaktana hatkadabani haiduna masamakna haiki
नुबित अदुमकी नुंदांगदा कुकी टेररिस्टसिंगना जिरीबामदा मैतेईना ताबा खुलसिंगदा चंगदुना एटेक तौदुना इमुंग अमगी फैमिली नुपी आंगांग यावना मियोय तरुक फाबिखिदुना मिनुंगसी लेइतना हातोकपिखि ममागी खोमलांग थकलिबा आंगांगसिंग अमदी ममा मचा लोइनना अहल हनुबी अमा यावना नुपी आंगांग कयाबु मखुत चल्लबा मतुंगदा तमथीना हातोकपिखिबा हाइबसे मसिदगी हेनबा तमथीबा टेररिस्ट अमा लेत्रबनी पाउजखु गुइतेगी वॉइस असिसु टाइगरगी अदुगुम्बा वॉइस अदुदगी हेना अकनबा वॉइस अमा ओइरकनी हाइबसी हाइजनिंगी महाकी वॉइस असिना कांगलुप अनिगी मरक्ता हेना अकनबा इरांग अमा सागलकनी हाइजनिंगी हाना मणिपुरगी पॉपुलर गवर्नमेंट अमा लेरिंगाइददी मैतेई कम्युनिटीना सीएम ओइबनिना मैतेईगी लेंगाकनी हाइदुना हाइरंबा अदु हौजिक्ति प्रेसिडेंटगी लेंगाक पीआर लेंगाक अमा ओइरबनिना अरानबा फत्तबा थबकु तौरबदी मैतेई ओइगेरा कुकी ओइगेरा अकनबा एक्शन लौखत्पिरो मैतेईदा खक्ता तंपाक्ता खक्ता हेना कनबा ओइना तौबगी मतौ अदु मखा ताना येंबा पामजद्रे पाउजखु गुइतेना फोंगना तांखुलगी फेस्टिवल अमसु ओइरिबा लोइनाना स्टेट फेस्टिवल अमसु ओइरिबा फेस्टिवल असिबु महाकना थुगाइनबा फोंगना सिंगनरगलिबा अदुगिसु मथक्ता मैतेई अमदी तांखुल अनिगी इगी मरी मचिल मनाउनी हाइना ताकनबगीदमक लेंगाक असिना सिनबा फेस्टिवल नि हाइदुना मैतेई चंगलकपा यारोय हाइरकलिबा असि तांखुल इसिल इनाउसिंगबुसु फोंगना सिंगनबनी हाइजनिंगी अदुना नागागी CSO सिंगनसु असिगुम्बा लाउरकलिबा वॉइस असिगी मतांगदा करीगुम्बा खरदी डेमोक्रेटिक ओइबा मोंगदा रेस्पॉन्स पीबदी फबरा हाइना खंजै मयामना करीगी मतांगदा मखाताना वीडियो सेमहनिंगबगी हाइबदु कमेंट इबिरम अदोंगी मिनुंगसी थौजल उत्पीदुना चैनल असिबु सब्सक्राइब तौबिरंबा वीडियो असिबु लाइक शेयर तौबिरमना अखोइगी वीडियो सेमनिंगबगी पांगल थौना अदु हेन हापिरिबनी मयाम पुनमकु चुमथांग क्रिएटिव चैनलना विदाय पिजरी मथंगी वीडियो अमदा अमुक पुन थेंगरसी।